ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯔꯤ ꯈꯨꯜ ꯀꯧꯕ ꯑꯃꯒ ꯏꯃꯣꯝ ꯈꯨꯜ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯗꯦ, ꯑꯗꯨꯒ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯌꯥꯝꯅ ꯐꯖꯔꯕ ꯊꯋꯥꯏ ꯇꯨꯔꯦꯜ ꯀꯧꯕ ꯑꯃꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯊꯋꯥꯏ ꯇꯨꯔꯦꯜ ꯑꯁꯤ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯔꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯏꯃꯥ, ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯒꯦ." "ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ? ꯅꯊꯟꯗ ꯆꯠꯄꯗꯤ ꯌꯥꯔꯣꯏꯀꯣ, ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯃꯤꯅ ꯑꯃꯨꯛ ꯐꯥꯈꯤꯅꯤ꯫ ꯅꯍꯥꯟꯁꯨ ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯃꯤꯅ ꯅꯣꯏ ꯃꯥꯃꯣꯏꯒꯤ ꯉꯥꯅꯨ 10 ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏꯔꯤꯗꯣ." "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ, ꯑꯗꯨꯗꯤ ꯃꯤꯅ ꯐꯥꯔꯒ ꯄꯨꯈꯤꯕ ꯅꯠꯇꯤꯌꯦ, ꯉꯥꯅꯨꯁꯤꯡꯗꯨꯅ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯩꯗꯤ ꯉꯥꯅꯨ ꯅꯠꯇꯤꯌꯦ, ꯅꯆꯥꯅꯨꯄꯤꯅꯤ." "ꯍꯩ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯊꯟꯗ ꯆꯠꯄꯗꯤ ꯌꯥꯔꯣꯏ, ꯏꯃꯥꯅ ꯌꯥꯔꯣꯏꯀꯣ꯫ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯇꯥ ꯂꯥꯛꯀꯅꯤ, ꯏꯔꯣꯏꯕ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯅꯕꯨꯡ ꯑꯅꯤꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣꯁꯨ ꯈꯪꯗꯦꯕ, ꯌꯨꯝꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯦ ꯋꯥꯅꯤ." "ꯏꯃꯥ, ꯑꯩ ꯏꯊꯟꯗ ꯅꯠꯇꯤꯌꯦ, ꯏꯇꯥ ꯃꯌꯥꯝꯒꯅꯤ꯫ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ, ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯣ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯕ." "ꯃꯣꯏ ꯑꯅꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯂꯩꯅꯤꯡꯗꯣꯏꯅꯣꯗ? ꯃꯣꯏ ꯑꯅꯤ ꯂꯥꯏꯔꯤ, ꯅꯣꯏ ꯅꯄꯥꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯄꯗꯩꯕꯨ ꯎꯗ꯭ꯔꯤꯅꯦ." ꯊꯣꯏꯕꯤ ꯃꯇꯥꯁꯤꯡꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯅ ꯁꯣꯛꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯊꯣꯏꯕꯤꯅ, "ꯏꯇꯥ ꯃꯌꯥꯝ, ꯑꯩꯈꯣꯏ ꯈꯨꯜꯒ ꯇꯨꯔꯦꯜ ꯋꯥꯡꯃꯁꯤꯒꯤ ꯈꯨꯜꯒꯁꯦ ꯑꯁꯨꯛ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯤ ꯀꯅꯥꯝꯇꯅ ꯐꯖꯅ ꯈꯪꯗꯦꯀꯣ꯫ ꯍꯥꯏꯔꯨꯔꯒ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯕ." "ꯏꯇꯥ ꯊꯣꯏꯕꯤ, ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯍꯦ꯫ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯅꯗꯕꯩ ꯋꯥꯔꯤꯁꯤꯗꯤ ꯂꯥꯏ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯥꯏ ꯑꯃꯨꯛ ꯊꯤ ꯇꯥꯔꯤꯅꯦ." ꯃꯇꯥꯁꯤꯡꯗꯨꯅ, "ꯏꯇꯥ ꯊꯣꯏꯕꯤꯒꯤ ꯋꯥꯁꯤꯗꯤ ꯈꯨꯜ ꯑꯅꯤꯅ ꯅꯨꯡꯁꯤꯅꯗꯕꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕꯁꯦ ꯈꯪꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ." "ꯍꯣꯏ ꯏꯇꯥ, ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯍꯥꯏꯔꯝꯕꯗꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤꯕꯒꯤ ꯄꯥꯔꯤ ꯈꯨꯟ ꯊꯣꯜꯂꯤꯕꯅꯤ ꯍꯥꯏ." ꯃꯇꯥ ꯑꯃꯅ, "ꯑꯗꯨꯒ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯏꯃꯣꯝ ꯈꯨꯜꯁꯤꯅ ꯀꯃꯥꯏ ꯊꯣꯜꯂꯤꯕ?" "ꯏꯃꯣꯝꯁꯦ ꯄꯥꯔꯤꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏ, ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ ꯍꯥꯏ." "ꯑꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯈꯨꯜ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ?" "ꯑꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯁꯦ꯫ ꯄꯨꯄꯨꯁꯨ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯝꯗꯅ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅ ꯍꯥꯏꯈ꯭ꯔꯦꯗꯅ꯫ ꯅꯣꯏ ꯄꯨꯄꯨꯗꯨꯁꯨꯕ ꯁꯤꯒꯦꯁꯨ ꯋꯥꯔꯤ ꯐꯥꯎꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯁꯤꯕ ꯌꯥꯕꯅꯤꯍꯦ꯫ ꯑꯗꯨ ꯂꯥꯛꯑꯣ, ꯏꯁꯤꯡ ꯊꯣꯡꯒꯠꯅꯔꯣ." "ꯑꯩꯈꯣꯏ ꯄꯨꯄꯨꯗꯣ ꯁꯤꯅꯤꯡꯗꯅ ꯁꯤꯕ ꯅꯠꯇꯦꯍꯦ꯫ ꯑꯗꯨ ꯏꯇꯥ, ꯀꯔꯤ ꯎꯆꯦꯛꯅꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯈꯣꯡꯂꯤꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯁꯤꯕꯣ? ꯍꯥꯏꯒꯨꯝꯂꯗꯅ ꯎꯆꯦꯛ ꯑꯅꯤꯁꯤꯒꯤ ꯃꯣꯏꯅ ꯈꯣꯡꯕꯁꯤ ꯇꯥꯔꯒ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯃꯤ꯫ ꯇꯣꯏꯅꯁꯨ ꯈꯣꯡꯕ ꯇꯥꯗꯦ, ꯈꯣꯡꯂꯕꯁꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯅ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯗ ꯈꯣꯡꯕ ꯁꯨꯛꯇꯥ ꯇꯥꯗꯦ." ꯊꯣꯏꯕꯤꯅ, "ꯑꯗꯣ ꯀꯔꯤ ꯎꯆꯦꯛꯅꯣꯕ ꯇꯨꯔꯦꯜꯁꯤꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯎꯄꯥꯝꯕꯤꯁꯦ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤꯕ ꯎꯆꯦꯛ ꯑꯅꯤꯁꯦ?" "ꯏꯇꯥ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯃꯤ, ꯅꯪꯁꯦ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯂꯥꯛꯈꯤꯁꯤꯀꯣ." ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯊꯣꯏꯕꯤ ꯈꯨꯜ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯅꯤꯡꯕꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯪꯂꯤ, ꯑꯗꯨꯒ ꯎꯆꯦꯛ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯅ ꯅꯨꯡꯁꯤꯅ ꯃꯔꯧ ꯂꯩꯅ ꯈꯣꯡꯂꯤꯕ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯂꯤ꯫ ꯊꯣꯏꯕꯤꯒꯨꯝꯅ ꯏꯃꯣꯝ ꯈꯨꯜꯗꯁꯨ ꯆꯂꯥꯝꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯈꯨꯜ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯂꯥꯝꯕ ꯌꯥꯝꯅ ꯐꯤꯡꯕ, ꯃꯤ ꯂꯥꯏ ꯀꯤꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯂꯥꯝꯕ ꯉꯁꯤꯁꯨ ꯊꯋꯥꯏ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯐꯝꯗꯨꯅ ꯎꯪꯂꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ, "ꯃꯔꯨꯞ, ꯆꯠꯂꯁꯤꯗ, ꯑꯩ ꯊꯦꯡꯈ꯭ꯔꯦ꯫ ꯏꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯁꯦ ꯐꯝꯂꯒ ꯁꯨꯝ ꯂꯩꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯁꯨꯃꯥꯏ ꯁꯨꯝ ꯐꯝꯗꯣꯏ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯉꯥ ꯐꯥꯅꯕ ꯄꯣꯠ ꯆꯩꯗꯣ ꯄꯨꯔꯛꯑꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯎꯡꯂꯤꯉꯩꯗ ꯑꯩꯅ ꯉꯥ ꯐꯥꯔꯗꯤ ꯗꯃꯥꯗꯝ ꯌꯥꯝꯃꯅꯤ." "ꯉꯥ ꯐꯥꯕ꯭ꯔꯕꯨ ꯂꯥꯏ ꯂꯧꯗꯨꯅ ꯁꯤꯒꯦ ꯍꯧꯔꯤ." "ꯑꯁ, ꯂꯦ ꯆꯂꯥꯝꯕ ꯅꯪꯁꯦ, ꯑꯐꯕ ꯑꯝꯇ ꯍꯦꯛ ꯍꯥꯏꯗꯦ꯫ ꯑꯗꯣ ꯀꯥꯔꯁꯦ, ꯍꯌꯦꯡꯃꯨꯛ ꯎꯡꯕ ꯂꯥꯛꯑꯁꯦꯕ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯕꯦꯝꯕꯦꯝꯒ ꯀꯥꯏꯅꯕ ꯇꯥꯔꯦ꯫ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤꯗꯒꯤ ꯅꯪꯒꯤ ꯕꯦꯝꯕꯦꯝꯗꯤ ꯂꯨꯕ ꯅꯠꯇꯦ ꯃꯔꯨꯞ." "ꯑꯦ, ꯕꯦꯝꯕꯦꯝꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤꯅꯦ ꯃꯔꯨꯞ꯫ ꯅꯪꯗꯤ ꯅꯨꯡꯁꯤꯕ ꯀꯥꯏꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯐꯅ ꯍꯥꯏꯔꯁꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯏ ꯀꯥꯔꯛꯇꯅ ꯇꯨꯔꯦꯜ ꯁꯤꯂꯪꯊꯅꯤꯀꯣ."
ꯏ ꯆꯂꯥꯝꯕꯅ ꯑꯃꯨꯛ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯁꯤꯅ ꯈꯨꯜ ꯑꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯁꯨꯛꯂꯦꯛ ꯂꯤꯔꯝꯗꯅ ꯂꯣꯏꯅ ꯁꯤꯈꯤꯗ ꯍꯥꯏꯔꯨꯔꯒꯅ ꯈꯨꯜ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯍꯦꯛ ꯂꯤꯔꯨꯃꯤꯁꯦ ꯍꯦꯛꯇ ꯁꯤꯒꯥꯏ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯑꯕꯣꯛꯅ ꯈꯨꯜ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯧꯔꯝꯂꯒ ꯂꯣꯏꯁꯤꯜꯂꯝꯗꯕꯒꯤ ꯈꯪꯅꯤꯡꯂꯤꯕ ꯅꯪꯁꯨ ꯕꯦꯝꯕꯦꯝꯅ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯀꯣꯅ ꯍꯥꯏꯔꯛꯄꯗꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯒ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯇꯕꯒꯤ ꯋꯥꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯁ ꯑꯗꯨꯗꯤ ꯆꯨꯝꯃꯤꯍꯦ ꯌꯥꯝ ꯋꯥꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯀꯥꯔꯁꯦ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯉꯁꯤ ꯍꯥꯏꯒꯦ ꯍꯥꯏꯔꯝꯕꯅꯦꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯆꯂꯥꯝꯕ ꯍꯣꯏꯁꯦ ꯀꯥꯔꯁꯦ ꯉꯥꯏꯈꯣ ꯃꯔꯨꯞ ꯇꯥꯕ꯭ꯔꯥ ꯃꯈꯣꯜꯁꯦ ꯍꯥ ꯀꯅꯥꯒꯤ ꯃꯈꯣꯜꯅꯣ ꯕꯦꯝꯕꯦꯝꯒꯤꯔꯣ ꯅꯠꯇꯦ ꯕꯦꯝꯕꯦꯝꯒꯤ ꯃꯈꯣꯜꯕꯨ ꯁꯨꯃꯥꯏ ꯅꯨꯡꯁꯤꯕꯗꯧꯅ ꯃꯨꯟꯅ ꯇꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕꯨ ꯁꯦꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯃꯔꯧ ꯂꯩꯅ ꯈꯣꯡꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅꯤ ꯃꯔꯨꯞ ꯇꯥꯗꯦꯗꯩꯗꯤ ꯑꯩꯅ ꯇꯥꯔꯤꯁꯤꯗꯤ ꯕꯦꯝꯕꯦꯝꯒ ꯈꯣꯟꯖꯦꯜ ꯉꯥꯛꯇꯅꯤ ꯅꯪ ꯀꯥꯔꯝꯕ ꯆꯠꯂꯣ ꯕꯦꯝꯕꯦꯝꯅ ꯅꯪ ꯀꯧ ꯃꯥꯜꯂꯦ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯆꯂꯥꯝꯕ ꯁꯤꯗꯤꯕꯀꯣ ꯑꯗꯣ ꯅꯪ ꯁꯥꯎꯔꯁꯨ ꯑꯩ ꯀꯥꯔꯒꯦ ꯕꯦꯝꯕꯦꯝꯒꯤ ꯋꯥꯔꯤꯗꯣ ꯈꯪꯅꯤꯡꯕꯅ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯃꯥꯟꯅꯕꯗꯨ ꯀꯥꯈꯤꯕꯒ ꯇꯨꯔꯦꯜ ꯋꯥꯡꯃꯗꯨꯗ ꯊꯣꯏꯕꯤ ꯃꯇꯥ ꯑꯃꯒ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯏ ꯆꯂꯥꯝꯕꯅ ꯊꯣꯏꯕꯤ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯆꯂꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯂꯤꯕꯁꯦ ꯊꯣꯏꯕꯤꯅ ꯉꯁꯤꯗꯤ ꯏꯁꯤꯡꯒ ꯁꯣꯛꯅꯤꯡꯗꯦ ꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯅꯤꯡꯉꯤ ꯊꯣꯏꯕꯤ ꯅꯪ ꯀꯨꯏꯔꯒ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯦ ꯈꯪꯉꯤꯍꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯔꯣ ꯈꯪꯉꯤꯁꯦ ꯅꯠꯇꯦꯍꯦ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯕ ꯀꯗꯥꯏ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯐꯠꯇꯕ ꯅꯨꯄꯥꯔ ꯍꯥꯏꯁꯦ ꯑꯁꯦ ꯐꯠꯇꯕ ꯅꯨꯄꯥꯅꯤꯗꯤ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯃꯤꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯀꯩꯅꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯅꯠꯇꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯌꯦꯛꯅꯕ ꯑꯣꯏꯔꯤꯅꯣ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯃꯣꯏꯒꯤ ꯈꯨꯜꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯌꯥꯅꯗ꯭ꯔꯤꯁꯦ ꯍꯦꯛ ꯆꯪꯅꯕꯗ ꯍꯥꯠꯇꯣꯛꯅꯔꯤꯁꯦ ꯈꯪꯗ꯭ꯔꯣ ꯅꯪꯕꯣ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯇꯣꯛꯅꯩꯅꯣꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯏꯁꯤꯡꯗꯣ ꯁꯠ ꯁꯣꯛꯑꯣ ꯀꯥꯔꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯦꯃꯤ ꯅꯪ ꯄꯥꯝꯃꯤ ꯑꯣꯏꯔꯝꯅꯤ ꯀꯧꯁꯤꯔꯥ ꯄꯥꯝꯂꯗꯤ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯏꯁ ꯉꯝꯖꯔꯣꯏ ꯑꯃꯨꯛ ꯇꯨꯔꯦꯜꯁꯦ ꯂꯥꯜꯂꯒ ꯂꯥꯛꯑꯗꯤ ꯏꯕꯥꯅꯤꯗꯨꯝ ꯂꯣꯏꯔꯦ ꯇꯨꯔꯦꯜꯁꯤ ꯂꯩꯔꯤꯕꯁꯦ ꯏꯕꯥꯅꯤ ꯈꯛꯇꯅꯤꯀꯣ ꯂꯥꯛꯑꯣꯗ ꯏꯁꯤꯡ ꯁꯣꯛꯂꯣ ꯀꯥꯔꯁꯦ ꯍꯥꯏꯕ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯀꯣꯟ ꯄꯥꯏꯗꯨꯅ ꯁꯣꯛꯀꯗꯧꯔꯤꯕ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯗꯨ ꯈꯪꯍꯧꯗꯅ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯊꯣꯏꯕꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯏꯔꯣꯏꯕ ꯍꯩꯖꯗ꯭ꯔꯕ ꯊꯣꯏꯕꯤꯅ ꯏꯔꯥꯛꯅꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯁꯨꯝ ꯄꯨꯊꯈꯤꯕꯅ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯀꯤꯕꯅ ꯀꯞꯇꯨꯅ ꯀꯟꯕꯤꯅꯕ ꯂꯥꯎꯔꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯇꯥ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯇꯥ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯆꯂꯥꯝꯕ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤꯔꯝꯃꯤ ꯏꯇꯥ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯥꯁꯦ ꯐꯠꯇꯕ ꯅꯨꯄꯥꯁꯤꯅ ꯈꯣꯜꯂꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯄꯨꯈꯠꯂꯛꯑꯦ ꯆꯂꯥꯝꯕꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯤꯒꯅꯨ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯋꯥꯐꯝꯗ ꯇꯥꯅꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯁꯤꯔꯕꯣ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯣꯝ ꯑꯃꯨꯛꯇ ꯄꯥꯈꯠꯄꯤꯈꯤꯅꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯅꯪꯒꯤ ꯅꯇꯥꯁꯤꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯀꯥꯟꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯊꯣꯏꯕꯤ ꯀꯧꯏ ꯑꯩꯅ ꯊꯣꯏꯅꯣ ꯑꯗꯣ ꯏꯕꯨꯡꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯆꯂꯥꯝꯕ ꯀꯧꯏ ꯅꯪꯒꯤ ꯅꯇꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯇꯥꯔꯦ ꯑꯩꯒꯤ ꯏꯇꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯏꯕꯨꯡꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯆꯥꯎꯔꯕ ꯂꯨꯔꯕ ꯇꯨꯔꯦꯜꯁꯦ ꯂꯥꯟꯗꯨꯅ ꯑꯩꯒꯤ ꯏꯇꯥ ꯃꯥꯕꯨ ꯀꯟꯕꯤꯔꯤꯕꯅꯣ ꯀꯅꯥꯒ ꯌꯦꯛꯅꯔꯤꯕꯅꯣ ꯑꯩꯗꯤ ꯀꯅꯥꯒꯁꯨ ꯌꯦꯛꯅꯕ ꯂꯩꯇꯦꯅ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯌꯦꯛꯅꯔꯤꯕ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯤꯗꯤ ꯅꯪ ꯑꯩꯅ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯑꯍꯜꯁꯤꯡꯒꯤꯅꯤ ꯑꯗꯣ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯣꯏ ꯅꯇꯥꯁꯦ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨꯀꯣ ꯆꯂꯥꯝꯕꯁꯦ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯣꯡꯊꯈ꯭ꯔꯦꯅꯦ ꯃꯥꯅ ꯉꯁꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯂꯤꯕꯁꯦ ꯑꯩꯒ ꯃꯥꯒ ꯉꯁꯥꯏ ꯃꯤꯠ ꯆꯥꯟꯅꯅ ꯌꯦꯡꯈꯤꯕ ꯄꯥꯝꯅꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯅꯅꯤꯀꯣ ꯑꯩꯗꯤ
ꯆꯂꯥꯝꯕꯁꯦ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅꯨꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯆꯂꯥꯝꯕꯅ ꯀꯃꯥꯏꯅ ꯀꯟꯕꯤꯈꯤꯕ ꯆꯂꯥꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯆꯂꯥꯝꯕꯒ ꯎꯅꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯏꯔꯥꯛꯅꯔꯨꯕꯅ ꯊꯣꯏꯕꯤ ꯃꯁꯥ ꯉꯝꯗꯗꯅ ꯌꯨꯝꯗꯒꯤ ꯍꯦꯜꯂꯝꯗꯦ ꯆꯂꯥꯝꯕꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜ ꯇꯥꯅ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯆꯂꯥꯝꯕ ꯊꯣꯏꯕꯤ ꯎꯅꯤꯡꯕꯅ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯄꯥꯔꯤꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯗꯤ ꯆꯂꯥꯝꯕꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯨ ꯈꯪꯕꯗꯒꯤ ꯐꯥꯅꯕ ꯇꯥꯟꯖꯥ ꯉꯥꯏꯕ ꯍꯧꯔꯝꯃꯤ ꯆꯂꯥꯝꯕꯅ ꯑꯩꯕꯨ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯍꯦꯛꯇ ꯊꯣꯏꯕꯤ ꯊꯤꯔꯨꯁꯤꯔꯅꯦ ꯑꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯩꯒꯤ ꯃꯔꯨꯞꯅ ꯃꯥꯒꯤ ꯕꯦꯝꯕꯦꯝꯒꯤꯗꯃꯛ ꯎꯅꯤꯡꯕꯅ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕꯅ ꯉꯥꯎꯔꯤꯕꯗꯣ ꯊꯣꯏꯅꯨꯅ ꯑꯩꯒꯤ ꯆꯂꯥꯝꯕꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯁꯣꯏꯗꯅ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯛ ꯇꯥꯔꯤꯁꯦ ꯏꯇꯥ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯁꯤꯅꯤ ꯊꯣꯏꯕꯤꯁꯦ ꯆꯂꯥꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯔꯝꯂꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯆꯂꯥꯝꯕꯅ ꯊꯣꯏꯅꯨ ꯅꯠꯇꯕ꯭ꯔꯥ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯄꯥꯈꯠꯅ ꯆꯦꯟꯊꯔꯛꯂꯤꯕꯁꯤꯅ ꯆꯂꯥꯝꯕ ꯅꯪ ꯀꯥꯈ꯭ꯔꯣꯕ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯥꯁꯤꯡꯅ ꯈꯪꯈ꯭ꯔꯦꯕ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯕꯣ ꯑꯗꯨꯒ ꯊꯣꯏꯕꯤ ꯌꯥꯎꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯗꯤ ꯂꯥꯛꯇ꯭ꯔꯣ ꯆꯠꯂꯣ ꯀꯥꯔꯣ ꯍꯥꯏꯕ ꯑꯁ ꯇꯥꯗ ꯃꯥꯜꯂꯤꯅꯦ ꯈꯔ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯒꯤꯁꯦ ꯑꯣ ꯅꯪꯗꯣ ꯀꯥꯈ꯭ꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯅꯅꯦ ꯅꯪ ꯐꯥꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕ ꯍꯥ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯗꯣ ꯂꯩꯍꯧ ꯇꯧꯔꯤ ꯏꯁꯤꯡꯗ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯐꯕꯨꯗꯤ ꯐꯔꯕꯅꯦ ꯑꯗꯣ ꯅꯪ ꯀꯥꯈ꯭ꯔꯣ ꯍꯥꯏꯕ ꯊꯣꯏꯅꯨ ꯂꯥꯎꯔꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯆꯂꯥꯝꯕ ꯃꯥꯕꯨ ꯐꯥꯅꯕ ꯄꯥꯔꯤꯈꯨꯜꯒꯤ ꯅꯨꯄꯥꯈꯩ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯇꯥꯕꯗ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯆꯂꯥꯝꯕ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯨꯁꯨ ꯑꯃꯨꯛ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯔꯤꯃꯨꯛ ꯇꯝꯂꯝꯃꯤ ꯊꯣꯏꯕꯤꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯁꯦꯡꯕꯔꯣꯏꯗ ꯑꯁ ꯎꯁꯣꯔꯒ ꯇꯠꯈꯩ ꯅꯪꯉꯣꯟꯗ ꯆꯦꯜꯂꯛꯂꯒ ꯇꯝꯂꯤꯕ ꯋꯥꯁꯤꯕꯨ ꯐꯥꯒꯤ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯣ ꯆꯂꯥꯝꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯥꯠꯅꯤ ꯃꯥꯗꯣ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ꯭ꯔꯅ ꯌꯦꯡꯕ ꯂꯥꯛꯄꯖꯥꯠꯅꯤ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯕꯨꯡ ꯑꯅꯤꯗꯨꯅ ꯆꯂꯥꯝꯕꯗꯣ ꯍꯥꯠꯅꯤꯡꯅ ꯇꯦꯟꯋꯣ ꯇꯥꯋꯣ ꯁꯦꯝꯂꯒ ꯂꯩꯔꯤ ꯂꯪꯂꯒ ꯍꯥꯠꯀꯅꯤꯅ ꯑꯁ ꯀꯩꯒꯤ ꯍꯥꯠꯇꯣꯏꯅꯣ ꯇꯨꯔꯦꯜꯁꯤꯒꯤ ꯋꯥꯡꯕꯗ ꯍꯦꯟꯖꯤꯟꯅꯔꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯟꯅꯥꯏ ꯍꯥꯏꯅ ꯂꯩꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯈꯨꯜꯗ ꯍꯦꯟꯖꯤꯟꯗꯨꯅ ꯃꯤ ꯐꯥꯕ ꯄꯨꯟꯕ ꯍꯥꯠꯄ ꯍꯦꯛ ꯇꯧꯔꯕꯗꯤ ꯈꯨꯜꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯅꯔꯒ ꯂꯩꯅꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯕꯨꯡ ꯑꯅꯤꯗ ꯍꯥꯏꯔꯣ ꯑꯩꯒꯤ ꯆꯂꯥꯝꯕꯗꯒ ꯇꯥꯅ ꯂꯪꯕꯗꯒ ꯄꯥꯜꯂꯒ ꯁꯤꯔꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯏꯇꯥꯅꯪ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯒꯤ ꯆꯂꯥꯝꯕ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯋꯥꯕꯅ ꯁꯤꯗꯧꯔꯕ ꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯆꯂꯥꯝꯕꯕꯨ ꯑꯩꯒꯤ ꯏꯕꯨꯡ ꯑꯅꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕ ꯑꯩ ꯆꯂꯥꯝꯕꯒ ꯎꯅꯗꯕ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯨꯔꯒ ꯃꯥꯒꯩꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯆꯂꯥꯝꯕꯒ ꯎꯅꯒꯅꯤ ꯁꯣꯝꯗꯅ ꯆꯂꯥꯝꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯃꯃꯥꯟꯅꯕꯅ ꯃꯔꯨꯞ ꯆꯂꯥꯝꯕ ꯅꯪꯁꯤꯅ ꯑꯗꯨꯝ ꯎꯪꯗꯨꯅꯇ ꯂꯩꯍꯤ ꯆꯥꯎꯅ ꯁꯥꯎꯒꯜꯂꯤꯕ ꯅꯕꯨꯛꯅꯤ ꯅꯨꯡꯁꯤꯒꯜꯂꯤꯕ ꯀꯃꯥꯏꯅ ꯇꯧꯅꯣ ꯅꯪꯁꯤꯕꯣ ꯑꯩ ꯍꯥꯏꯖꯧꯗꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯨꯁꯤꯅꯤ ꯑꯩ ꯐꯥꯎꯕꯗ ꯅꯨꯄꯤ 3 ꯁꯨꯔꯕꯅꯤ ꯈꯪꯅꯔꯛꯏꯁꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯃꯐꯥꯎ ꯂꯩꯖꯗ꯭ꯔꯤꯗꯨꯅꯤ ꯑꯗꯣ ꯑꯩ ꯕꯦꯝꯕꯦꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯊꯔꯣꯏ ꯌꯥꯝꯅ ꯆꯨꯞꯄ ꯀꯟꯕꯤ ꯅꯨꯄꯤꯗꯣ ꯃꯗꯨ ꯍꯥꯏꯅꯍꯜꯂꯨꯔꯣ ꯅꯪ ꯃꯗꯨ ꯂꯧꯔꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯅꯤꯍꯦ ꯃꯣꯏ ꯃꯄꯥꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯅꯕ ꯂꯧ ꯄꯥꯔꯤ ꯑꯃ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯁꯨ ꯑꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯔꯨꯞ ꯅꯪꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯃꯥꯅꯁꯨ ꯅꯪ ꯄꯥꯝꯕꯁꯨ ꯃꯥꯜꯂꯤ ꯅꯪ ꯍꯦꯛ ꯎꯕꯒ ꯃꯆꯤꯟ ꯑꯇꯨꯝꯕꯗꯣ ꯍꯦꯟꯅ ꯇꯨꯝꯊꯣꯛꯂꯒ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯦ ꯂꯩ ꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯅꯤ ꯂꯩꯕꯨ ꯂꯩꯔꯗꯤ ꯅꯪꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦꯅꯦ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯗꯣ ꯂꯩꯕꯨ ꯂꯩꯔꯕ ꯆꯂꯥꯝꯕ ꯍꯩ ꯅꯪꯒꯤ ꯃꯑꯣꯡꯗꯨ ꯂꯩꯕ ꯃꯥꯜꯂꯤꯕꯣ ꯑꯦ ꯂꯩꯔꯦ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯑꯁ ꯑꯩꯗꯤ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦꯍꯦ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ ꯍꯣꯏ ꯁꯤ ꯋꯥꯁꯛꯀꯦ ꯃꯔꯨꯞꯅꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯃꯔꯨꯞꯅ ꯍꯥꯏꯕ ꯃꯇꯦꯡꯗꯣ ꯍꯦꯛ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ
ꯊꯋꯥꯏ ꯇꯨꯔꯦꯜꯅ ꯂꯧꯔꯒ ꯁꯤꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯦ ꯅꯪ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯗꯨꯅ ꯍꯥꯟꯅ ꯆꯠꯅ ꯆꯠꯅ ꯍꯥꯏꯒꯅꯤ ꯑꯩ ꯊꯣꯏꯕꯤꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯈꯪꯂꯛꯏ ꯅꯪꯅ ꯕꯦꯝꯕꯦꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯣꯏꯕꯤ ꯀꯧꯕ꯭ꯔꯣ ꯑꯁ ꯃꯤꯡ ꯐꯥꯎꯗꯤ ꯐꯖꯅ ꯐꯖꯔꯦꯍꯦ ꯑꯗꯣ ꯑꯩꯅ ꯕꯦꯝꯕꯦꯝ ꯅꯨꯡꯁꯤꯕꯒ ꯅꯪꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯗꯤ ꯆꯥꯡꯗꯝꯅꯒꯅꯨꯍꯦ ꯑꯩꯅ ꯕꯦꯝꯕꯦꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯊꯃꯣꯏꯗ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯧꯁꯤꯡ ꯁꯟ ꯏꯔꯣꯏ ꯃꯌꯥꯝꯗꯨꯗꯅꯤ ꯃꯥꯕꯨ ꯂꯧꯔꯕ ꯑꯩ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯐꯝꯂꯒ ꯄꯨꯛ ꯅꯥꯜꯂꯒ ꯆꯥꯔꯒ ꯍꯦꯛꯇ ꯂꯩꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯃꯔꯨꯞ ꯅꯪꯒꯤꯁꯨ ꯑꯩꯅ ꯐꯧꯁꯨ ꯁꯟꯁꯨ ꯑꯗꯨꯝ ꯈꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯈꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯅꯪꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯥꯁꯨ ꯅꯪ ꯅꯊꯟꯇ ꯑꯗꯣ 이번이 가이드노 멈슬멈슬리 ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯅ ꯇꯨꯔꯦꯜꯂꯣꯝꯗ ꯅꯠꯇꯦ ꯅꯪꯒꯤ ꯊꯣꯏꯕꯤꯗꯨꯕꯨ ꯇꯨꯔꯦꯜꯗꯒꯤꯔꯣ ꯃꯁꯛꯀ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯛꯀꯤ ꯋꯥꯗꯤ ꯍꯦꯂꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ ꯃꯔꯨꯞ ꯍꯦꯂꯣꯏ ꯑꯣꯏꯔꯝꯗꯅꯕ ꯊꯣꯏꯕꯤꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯤꯅꯣ ꯑꯗꯨ ꯂꯤꯔꯛꯎꯁꯤ ꯇꯨꯔꯦꯜꯗꯤ ꯌꯧꯕ ꯌꯧꯔꯦ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯑꯩ ꯍꯥꯠꯀꯦ ꯈꯜꯂꯤ ꯖꯥꯠꯂꯣ ꯋꯥꯔꯤ ꯂꯤꯔꯛꯀꯦꯁꯦ ꯃꯨꯟꯅ ꯇꯥꯎ ꯆꯂꯥꯝꯕꯅ ꯊꯣꯏꯕꯤꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤ ꯃꯥꯕꯨ ꯀꯝꯗꯧꯅ ꯀꯟꯕꯤꯒꯦ ꯍꯥꯏꯕ ꯃꯃꯥꯟꯅꯕꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯃꯨꯟꯅ ꯋꯥꯔꯤ ꯇꯥꯕ ꯂꯣꯏꯔꯒ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯅꯪꯅ ꯄꯥꯡꯗꯅ ꯀꯃꯥꯏ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯇꯨꯔꯦꯟꯁꯤ ꯂꯥꯟꯗꯨꯅ ꯊꯣꯏꯕꯤ ꯊꯤꯔꯨꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯕꯦꯝꯕꯦꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯕꯦꯝꯕꯦꯝꯗ ꯂꯣꯏꯅ ꯇꯝꯊꯣꯛꯀꯅꯤ ꯈꯪꯉꯣ ꯇꯨꯔꯦꯜꯁꯤ ꯂꯥꯟꯗꯨꯅ ꯌꯦꯛꯅꯕꯒꯤ ꯈꯨꯜꯗ ꯅꯪꯒꯤ ꯊꯣꯏꯕꯤ ꯊꯤꯗꯣꯏ ꯁꯔꯨꯛ ꯑꯩ ꯕꯦꯝꯕꯦꯝꯒꯤ ꯈꯨꯄꯥꯛ ꯆꯥꯁꯨ ꯆꯥꯖꯔꯒꯦ ꯀꯥꯏꯅꯔꯣꯏꯔꯁꯨ ꯑꯩ ꯀꯥꯏꯅꯖꯔꯒꯦ ꯃꯔꯨꯞ ꯃꯔꯨꯞꯀꯤ ꯊꯃꯣꯏꯗꯣ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤꯗ ꯀꯔꯤꯒꯤ ꯕꯦꯝꯕꯦꯝꯒ ꯀꯥꯏꯅꯗꯣꯏꯅꯣ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯊꯣꯏꯕꯤ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯨꯔꯦꯜꯁꯤ ꯂꯥꯜꯂꯒꯦꯀꯣ ꯃꯔꯨꯞ ꯑꯥꯏ ꯆꯣꯡꯊꯈ꯭ꯔꯦꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯌꯨꯝꯗ ꯍꯥꯏꯔꯒꯁꯨ ꯈꯨꯜ ꯄꯨꯝꯕ ꯌꯥ ꯂꯥꯎꯅꯗꯨꯅ ꯁꯣꯏꯗꯅ ꯃꯤꯁꯤ ꯃꯤꯅꯥꯃꯨꯛ ꯊꯣꯛꯄ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯥꯒꯤ ꯉꯥꯡꯅꯕ ꯌꯥꯗꯕ ꯁꯤꯒꯨꯝꯕꯁꯤꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯂꯤꯁꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤꯔꯅꯦ ꯇꯨꯔꯦꯜ ꯋꯥꯡꯃ ꯌꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯣꯏꯗꯅ ꯌꯦꯛꯅꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯒꯨꯋꯥꯍꯥꯇꯤꯅ ꯍꯥꯠꯄꯤꯈ꯭ꯔꯅꯦꯃꯤ ꯆꯂꯥꯝꯕ ꯄꯥꯔꯤꯈꯨꯜ ꯌꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯃꯅ ꯀꯅꯥꯅꯣꯅꯦ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯈꯩ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯊꯤꯔꯤꯁꯤꯕꯣ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯕꯨꯡ ꯁꯨꯅꯤꯡꯗꯕ ꯑꯅꯤ ꯂꯩꯕꯗꯨꯅ ꯁꯣꯏꯗꯅ ꯐꯨꯕꯤꯔꯛꯇꯅꯕ ꯑꯍꯜꯗꯨꯅ ꯍꯥꯏꯕ ꯌꯨꯝꯁꯦ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯕꯨꯡ ꯇꯝꯊꯤꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯐꯨꯖꯔꯛꯁꯅꯤ ꯍꯥꯏꯕꯀꯣ ꯆꯂꯥꯝꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯖꯥꯠꯂꯅꯦ ꯃꯗꯨꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯂꯁꯤꯔꯅꯦ ꯆꯪꯂꯒꯦꯗ ꯁꯤ ꯌꯧꯅ ꯊꯣꯏꯕꯤꯒꯤꯗꯃꯛ ꯂꯥꯛꯑꯕꯣ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯏꯕꯨꯡ ꯑꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯂꯥꯝꯕꯕꯨ ꯍꯥꯠꯂꯒ ꯃꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯤꯕꯅꯣꯃꯤ ꯆꯂꯥꯝꯕꯅ ꯀꯅꯥꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯕꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯗꯤ 이붕 아니막 ꯌꯨꯝꯗ ꯂꯩꯇꯤ ꯁꯣꯝ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯆꯂꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯃꯥꯅꯦ ꯑꯩ ꯊꯣꯏꯕꯤꯅꯤ ꯁꯣꯝ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯆꯂꯥꯝꯕ ꯆꯂꯥꯝꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯝꯕ ꯏꯃꯣꯝꯈꯨꯜꯒꯤ ꯆꯂꯥꯝꯕꯗꯣ ꯁꯣꯝꯅꯤꯀꯣ ꯍꯣꯏ ꯃꯥꯅꯦ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯎꯅꯤꯡꯕꯅ 이삭이 타와이 쿠박다 합두나 아이기 낙다 락리바 그리기노 이삭이 타와이드기 했나 아이부 은행부나 맘을 헬랄리버디 마도이 강대 마도기 바쿰소 아이 강닝부나 난기는 낙다 타와이 파고 빠무드 락리버니 마도 그럼나 아이는 마도기 바쿰 삐가니 이보 마도 내고나 하이가도 와서 로렵라 이보 토이비 아이는 낭부 아한 백 우우 미급두다 아이기 밑급키디 ꯅꯪꯇꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯑꯩ ꯂꯩꯈꯤ ꯁꯣꯝꯅ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯏꯔꯥꯛꯅꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯏꯁꯥꯃꯛ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯏꯔꯥꯛꯅꯔꯕꯣꯏ ꯈꯟꯈꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯏꯁꯤꯡꯗꯒꯤ ꯀꯟꯗꯨꯅ ꯑꯩ ꯏꯁꯥꯕꯨ ꯑꯁꯤꯕꯗꯒꯤ ꯀꯟꯖꯔꯕꯣꯏꯅ ꯈꯟꯈꯤ ꯊꯣꯏꯕꯤ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯅꯅꯣ
ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯁꯦ ꯏꯕꯨꯡꯒꯤ ꯋꯥꯍꯩꯗ ꯏꯕꯨꯡꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯕꯨꯡ ꯑꯅꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯃꯕꯨꯡ ꯑꯅꯤ ꯍꯜꯂꯛꯑꯦ ꯈꯪꯕꯒ ꯆꯂꯥꯝꯕꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩ ꯃꯔꯛꯇ ꯂꯣꯠꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯕꯨꯡ, ꯇꯥꯆꯧꯒ ꯇꯥꯇꯣꯟꯒ ꯍꯜꯂꯛꯑꯦꯅ꯫ ꯃꯕꯨꯡ ꯑꯍꯜꯅ ꯌꯨꯝꯗ ꯂꯛꯇꯗꯤ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯏꯆꯟ? ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯃꯨꯡꯗ ꯆꯪꯉꯨ ꯌꯥꯗ꯭ꯔꯣ? ꯍꯪꯆꯤꯠ ꯂꯥꯡꯉꯤꯅꯤ ꯀꯩꯅꯣ ꯏꯕꯨꯡ꯫ ꯅꯤꯡꯊꯝꯊꯥꯁꯤꯗ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯅꯤꯡꯊꯝꯊꯥꯗ ꯍꯪꯆꯤꯠ ꯂꯥꯡꯉꯗꯤ ꯌꯥꯝ ꯂꯨꯁꯤꯜꯂꯩꯗ꯫ ꯍꯥꯏꯌꯣ, ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯅꯨꯄꯥ? ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯏꯕꯨꯡ? ꯑꯩ ꯅꯨꯄꯥ ꯑꯝꯇ ꯈꯪꯗꯤꯌꯦ꯫ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤꯅꯤ, ꯃꯁꯤ ꯅꯨꯄꯥꯒꯁꯨ ꯀꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯅꯦ, ꯂꯝ ꯍꯦꯟꯕ ꯐꯠꯇꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯕ ꯅꯕꯥꯅꯤꯃꯛ ꯍꯥꯠꯇꯣꯛꯑꯦ ꯈꯪꯉꯨꯀꯣ꯫ ꯃꯕꯨꯡ ꯑꯍꯜꯅ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯈꯔ ꯈꯪꯅꯁꯤ, ꯑꯗꯨꯒꯅꯦ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯠꯇꯣꯏ ꯀꯟꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯃꯥ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯇꯨꯔꯦꯜꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯀꯅꯥꯒꯤ ꯌꯦꯛꯅꯕꯅꯣ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯌꯦꯛꯅꯕ ꯈꯨꯜꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯍꯥ? ꯏꯃꯣꯝ ꯈꯨꯜꯅꯤꯅꯦ, ꯏꯃꯣꯝ ꯈꯨꯜ꯫ ꯇꯥꯆꯧ ꯇꯥꯇꯣꯟ, ꯏꯃꯣꯝ ꯈꯨꯜꯒ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕꯅꯤꯅ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ? ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯑꯁꯦꯡꯕ ꯋꯥꯔꯤꯕꯨ ꯈꯪꯂꯕ꯭ꯔꯣ? ꯈꯨꯜ ꯑꯅꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯅꯣ ꯍꯥꯏꯕ? ꯃꯕꯨꯡ ꯑꯍꯜꯅ ꯑꯗꯨ ꯈꯪꯂꯒ ꯀꯔꯤ ꯈꯟꯅꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤꯕꯨ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯗꯦ, ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯒ ꯂꯣꯏꯔꯦ꯫ ꯌꯦꯛꯅꯕꯒꯤ ꯃꯍꯨꯠꯇ ꯇꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏ? ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯗꯕ꯭ꯔꯥꯅꯦ? ꯅꯪꯅ ꯃꯣꯏꯈꯣꯏꯗ ꯑꯕꯣꯛ ꯆꯥꯔꯛꯀꯅꯨ, ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯣ꯫ ꯏꯕꯨꯡ, ꯅꯪ ꯑꯃꯨꯛ ꯍꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯏꯃꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯗ꯭ꯔꯥ ꯅꯠꯇꯦ, ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯨꯡꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯝꯂꯤꯕꯁꯦ ꯍꯤꯡꯂꯝꯂꯣꯏ꯫ ꯈꯨꯜ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯨ ꯈꯪꯕ ꯉꯝꯗꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯊꯤꯔꯤꯕꯤ ꯏꯁꯛ ꯑꯃ ꯑꯣꯏꯔꯦꯀꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ? ꯃꯕꯨꯡ ꯑꯍꯜꯅ ꯏꯆꯜ, ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ? ꯍꯥ? ꯁꯥꯗꯤꯌꯦ ꯇꯥꯆꯧ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯔꯩꯒ ꯇꯠꯂꯤꯗꯨꯕꯣ? ꯏꯃꯨꯡꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯆꯠꯂꯣꯀꯣ ꯏꯕꯨꯡ, ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯀꯔꯤꯒꯤ ꯀꯣꯟꯅ? ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯂꯥꯝꯕ ꯃꯁꯥꯗ ꯍꯦꯟꯅ ꯑꯀꯤꯕ ꯂꯩꯇꯅ ꯊꯣꯏꯕꯤꯕꯨ ꯎꯅꯕ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯗꯤ ꯆꯂꯥꯝꯕ ꯍꯥꯠꯅꯕ ꯐꯥꯅꯕ ꯂꯨꯝꯂꯕꯁꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒ ꯆꯂꯥꯝꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯕꯅ ꯑꯇꯩ ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯅ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯊꯣꯏꯕꯤꯒ ꯆꯂꯥꯝꯕꯒꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯊꯋꯥꯏ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯄ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯣꯡꯂꯝꯃꯤ꯫ ꯆꯂꯥꯝꯕꯅ ꯉꯁꯤꯗꯤ ꯎꯆꯦꯛ ꯑꯅꯤꯁꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯃꯔꯨ ꯂꯩꯅ ꯈꯣꯡꯏꯗ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯎꯕꯗ ꯎꯆꯦꯛ ꯃꯥꯁꯨ ꯍꯔꯥꯎꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯣꯡꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯎꯆꯦꯛ ꯑꯁꯤꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯈꯣꯡꯗ꯭ꯔꯤꯕꯁꯦ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤꯒ ꯎꯆꯦꯛ ꯑꯅꯤꯁꯤꯒ ꯃꯔꯤ ꯌꯥꯝ ꯂꯩꯅꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯋꯥꯔꯤ ꯈꯪꯅꯤꯡꯂꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯕ ꯐꯪꯏ꯫ ꯑꯁꯨꯝꯕꯅꯤ ꯏꯕꯨꯡ꯫ ꯑꯗꯣ ꯏꯕꯨꯡ, ꯄꯥꯔꯤꯒ ꯏꯃꯣꯝꯒꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯃꯇꯩ ꯃꯅꯥꯎꯔꯣ? ꯍꯣꯏ, ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯄꯨꯅ ꯅꯉꯣꯟꯗ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯔꯗꯨꯒ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯔꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯑꯗꯨꯅꯗꯤ ꯄꯥꯔꯤꯒ ꯏꯃꯣꯝꯒꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯕꯣꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯃꯇꯦꯛꯇꯣ ꯑꯃꯨꯛꯇ ꯂꯤꯌꯨ, ꯑꯩ ꯇꯥꯅꯤꯡꯉꯤ꯫ ꯊꯣꯏꯕꯤꯅ ꯆꯂꯥꯝꯕꯗ ꯅꯨꯡꯁꯤꯅ ꯉꯥꯊꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯇꯨꯅ ꯃꯤ ꯄꯨꯗꯨꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯂꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯆꯂꯥꯝꯕꯕꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫
ꯆꯂꯥꯝꯕꯅ ꯍꯥꯟꯅ ꯊꯋꯥꯏ ꯇꯨꯔꯦꯜ ꯑꯁꯦ ꯂꯩꯔꯝꯗꯦ ꯍꯥꯏ ꯅꯣꯏ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯕꯣꯛꯅꯁꯨ ꯍꯥꯏꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯇꯥꯈꯤꯕꯁꯨ ꯄꯥꯔꯤꯅꯅꯤ ꯍꯥꯏꯔꯝꯃꯤ ꯄꯥꯔꯤꯅ ꯈꯨꯜ ꯑꯁꯦ ꯆꯍꯤ ꯃꯇꯝ ꯆꯪꯅ ꯃꯊꯟꯇꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯐꯖꯅ ꯊꯝꯕꯗꯨ ꯎꯕꯗ ꯂꯩꯌꯥꯝꯁꯤꯡꯅ ꯄꯥꯔꯤꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤꯗꯨꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯣꯔꯥꯂꯦꯟꯗꯒꯤ ꯄꯥꯔꯤ ꯈꯨꯜꯗ ꯊꯥꯗꯔꯛꯈꯤ ꯃꯗꯨꯅꯅꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯔꯕ ꯎ ꯋꯥ ꯍꯩ ꯂꯩ ꯀꯌꯥ ꯍꯧꯔꯤꯕ ꯐꯖꯔꯤꯕꯁꯦ ꯑꯁꯨꯝꯅꯁꯨ ꯑꯕꯣꯛꯅ ꯂꯤꯕꯤꯔꯝꯃꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯈꯨꯜꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯈꯨꯜꯁꯨ ꯃꯤꯁꯨ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯁꯤ ꯈꯛꯇꯅꯤ 이봉나 하리도 ꯆꯨꯝꯃꯤ 이바니ꯒꯨꯝꯅ ꯋꯥꯈꯜ ꯆꯦꯜꯂꯝꯂꯕꯗꯤ ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯒꯅꯤꯀꯣ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯣꯏꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯔꯤ ꯈꯨꯜꯗ ꯃꯤ ꯃꯊꯪ ꯃꯊꯪ ꯇꯥꯔꯛꯇꯨꯅ ꯆꯥꯎꯔꯕ ꯈꯨꯜ ꯑꯃ ꯑꯣꯏꯈꯤ ꯍꯥꯏ ꯏꯀꯣꯟ ꯀꯣꯟꯕꯗ ꯏꯃꯣꯝꯁꯨ ꯃꯥꯒꯤ ꯃꯕꯨꯡ ꯇꯔꯦꯠꯀ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯄꯨꯗꯨꯅ ꯄꯥꯔꯤ ꯈꯨꯜꯗ ꯇꯥꯔꯛꯈꯤ ꯍꯥꯏ ꯃꯕꯨꯡ ꯇꯔꯦꯠ ꯑꯗꯨꯅ ꯄꯥꯔꯤ ꯈꯨꯜꯗ ꯍꯦꯛ ꯂꯩꯕꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯕ ꯃꯤꯁꯤꯡꯕꯨ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯗ ꯌꯥꯗꯕ ꯊꯤꯡꯉꯨꯕ ꯃꯤꯁꯤꯡꯕꯨ ꯏꯃꯨꯡꯒꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯆꯩꯕꯗ ꯅꯠꯇꯅ ꯍꯥꯠꯇꯣꯛꯄ ꯐꯥꯎ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨꯗꯤ ꯏꯃꯣꯝꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯣꯏꯔꯦ ꯅꯠꯇꯦ ꯏꯃꯣꯝ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏ ꯃꯕꯨꯡ ꯇꯔꯦꯠꯅ ꯇꯧꯔꯤꯕꯗꯣ ꯏꯃꯣꯝꯅ ꯌꯥꯝꯅ ꯌꯥꯔꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛꯅ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯄꯥꯔꯤꯒ ꯏꯃꯣꯝꯒꯁꯦ ꯅꯪ ꯑꯩꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯁꯨ ꯍꯥꯏ ꯁꯤꯒꯤ ꯃꯈꯥꯗꯤ ꯑꯩꯒꯤ ꯑꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯔꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯈꯣ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯉꯤ ꯂꯤꯔꯛꯑꯣꯏꯕꯣ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯒꯤ ꯋꯥꯔꯤꯃꯨꯛ ꯂꯥꯛꯏ ꯈꯪꯍꯧꯗꯅ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯤ ꯃꯔꯣꯟꯗ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯗ ꯆꯂꯥꯝꯕ ꯊꯣꯏꯕꯤ ꯅꯣꯏ ꯑꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯜꯂꯣ ꯅꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯆꯂꯥꯝꯕꯅ ꯀꯔꯤꯅꯣꯅꯦ ꯎꯆꯦꯛꯅꯕꯨ ꯃꯤꯔꯣꯜꯗ ꯅꯕꯥꯅꯤ ꯍꯥꯟꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ ꯊꯣꯏꯕꯤꯅ 이봉 ꯀꯔꯣꯝꯗ ꯆꯦꯟꯒꯅꯤ 이바니ꯕꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯅ ꯁꯤꯔꯠꯇ꯭ꯔꯅꯤ 이봉 ꯄꯥꯈꯠꯀꯅꯨ ꯊꯣꯏꯕꯤ ꯅꯪꯒꯤꯗꯃꯛꯇ ꯆꯂꯥꯝꯕ ꯂꯩꯔꯤꯕꯁꯤꯗꯤ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯑꯣ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯃꯤ ꯀꯅꯥꯝꯇꯅ ꯆꯪꯕ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯂꯣꯠꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯔꯨꯞ ꯅꯣꯏ ꯑꯅꯤꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯑꯃꯅ ꯑꯃꯨꯛ ꯌꯦꯛꯅꯕ ꯈꯨꯜꯒꯤ ꯌꯦꯛꯅꯕ ꯅꯨꯄꯥꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯉꯝꯕ ꯅꯆꯟꯅꯨꯄꯤꯗꯨꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯊꯧꯅꯥ ꯐꯕ ꯁꯥꯗꯅ ꯃꯨꯛꯇꯅ ꯉꯥꯡꯂꯤ ꯃꯕꯨꯡ ꯑꯍꯜꯅ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯑꯩꯒꯤ ꯏꯆꯟ ꯀꯟꯗꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯏꯌꯥꯝꯕꯒ ꯑꯩꯒꯅ ꯊꯧꯏꯀꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯗ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯍꯟꯕꯅꯤꯅꯦ ꯉꯁꯤꯁꯦ ꯏꯌꯥꯝꯕꯒ ꯑꯩꯒꯅ ꯅꯨꯄꯥꯗꯣ ꯀꯧꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯎ ꯍꯟꯅ ꯄꯤꯁꯤꯟꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯐꯥꯔꯒ ꯄꯨꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅꯁꯦ ꯑꯩꯒꯤ ꯏꯆꯟꯗꯣ ꯅꯨꯄꯥꯗꯨꯅ ꯍꯥꯠꯄꯤꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯩ ꯃꯕꯨꯡ ꯑꯍꯜꯅ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯟꯗ ꯃꯔꯥꯟ ꯁꯤꯕꯤꯔꯤꯅꯤꯅꯦ ꯃꯤ ꯑꯇꯩꯗꯨꯅ ꯀꯞꯈ꯭ꯔꯦꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯀꯞꯀꯗꯨꯅꯦ ꯃꯔꯨꯞ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯔꯝꯒꯅꯤꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯈꯪꯅꯤ ꯍꯥꯟꯅꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯟ ꯊꯣꯏꯕꯤꯗꯣ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯁꯤ ꯁꯣꯝꯗꯅ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯈꯨꯜ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯂꯝꯃꯤ ꯄꯥꯔꯤꯒ ꯏꯃꯣꯝꯒꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯇꯧꯃꯤꯟꯅꯔꯤꯉꯩ ꯏꯃꯣꯝꯒꯤ ꯃꯕꯨꯡ ꯇꯔꯦꯠꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯥꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯕꯨꯡ ꯇꯔꯦꯠꯅ ꯍꯥꯏꯕ ꯌꯥꯕ ꯃꯤ ꯌꯥꯗꯕ ꯃꯤ ꯍꯥꯏꯅ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯒ ꯏꯃꯣꯝꯒꯗꯤ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯦ ꯆꯂꯥꯝꯕꯅ ꯈꯨꯜ ꯑꯗꯨꯗ ꯏꯃꯣꯝꯒꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯄꯥꯔꯤꯅ ꯁꯨꯈꯪ ꯈꯪꯗꯕ꯭ꯔꯥ ꯄꯥꯔꯤꯁꯨ ꯈꯪꯗꯦ ꯏꯃꯣꯝꯅꯁꯨ ꯈꯪꯗꯦ ꯃꯔꯝꯗꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯃꯣꯏ ꯑꯅꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯍꯣꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯕꯨꯡ ꯇꯔꯦꯠꯇꯨꯅ ꯄꯥꯔꯤꯅ ꯃꯣꯏꯒꯤ ꯃꯆꯟ ꯏꯃꯣꯝꯒ ꯂꯨꯍꯣꯡꯂꯕꯗꯤ ꯄꯥꯔꯤ ꯈꯨꯜꯁꯦ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯅ ꯄꯥꯔꯤꯕꯨꯁꯨ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯅ
ꯃꯣꯏ ꯇꯔꯦꯠꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯄꯥꯔꯤꯒ ꯏꯃꯣꯝꯒꯗꯣ ꯃꯕꯨꯡ ꯇꯔꯦꯠꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯄꯥꯔꯤꯒ ꯏꯃꯣꯝꯒ ꯂꯨꯍꯣꯡꯈꯤꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯖꯗꯕ ꯑꯐ ꯃꯤꯑꯣꯏꯁꯤꯡꯗꯣ ꯄꯥꯔꯤꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ ꯊꯣꯏꯕꯤꯅ ꯄꯥꯔꯤꯁꯦ ꯏꯃꯣꯝꯒꯤ ꯅꯨꯡꯁꯤꯕꯗ ꯇꯥꯎꯔꯤꯉꯩ ꯃꯥꯅ ꯋꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯆꯔꯛꯂꯤꯕ ꯈꯨꯜ ꯑꯗꯨꯅ ꯃꯥꯡ ꯇꯥꯛꯂꯛꯂꯤꯕꯗꯣ ꯎꯕ ꯉꯝꯗ꯭ꯔꯕꯀꯣ ꯑꯗꯨꯗꯤ ꯄꯥꯔꯤꯁꯤ ꯐꯠꯇꯦꯅꯦ ꯆꯂꯥꯝꯕꯅ ꯐꯠꯇꯕꯗꯤ ꯏꯃꯣꯝꯁꯨ ꯐꯠꯇꯦ ꯃꯕꯨꯡ ꯇꯔꯦꯠꯇꯣ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏꯅ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯈꯪꯂꯅꯤ ꯏꯆꯥꯅꯤ ꯅꯣꯡꯃꯗꯤ ꯏꯃꯣꯝꯒꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯃ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯣꯡ ꯊꯣꯡꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯂꯝꯃꯤ ꯃꯗꯨꯗ ꯂꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯥꯏ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯏꯃꯣꯝꯅ ꯇꯨꯝꯊꯈꯤꯕ ꯇꯥꯟꯖꯥ ꯑꯃꯗ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝ ꯊꯤꯅ ꯆꯩꯕꯇ ꯅꯠꯇꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯗꯨꯐꯥꯎ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤꯅ ꯂꯥꯏ ꯂꯥꯛꯑꯒ ꯄꯥꯔꯤꯗ ꯏꯁ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯄꯥꯔꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯀꯞꯈꯤ ꯀꯣꯟꯅ ꯌꯥꯝ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯕꯨꯡ ꯇꯔꯦꯠꯇꯣ ꯇꯨꯝꯂꯤꯉꯩꯗ ꯄꯥꯔꯤꯅ ꯊꯥꯡꯅ ꯀꯛꯇꯨꯅ ꯃꯕꯨꯡ ꯃꯔꯤ ꯍꯥꯠꯈꯤ ꯑꯍꯨꯝ ꯑꯃꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯍꯤꯡꯍꯧꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯒ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡꯒꯁꯨ ꯄꯥꯎ ꯑꯁꯦ ꯇꯥꯅꯔꯛꯄꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕ ꯌꯨꯝ ꯃꯩ ꯊꯥꯕ ꯇꯧꯅꯔꯛꯈꯤ ꯆꯂꯥꯝꯕꯅ ꯑꯗꯨꯒ ꯏꯃꯣꯝꯗꯤ ꯏꯃꯣꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯇꯨꯅ ꯀꯞꯅ ꯀꯞꯅ ꯄꯥꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯕꯨꯡ ꯑꯍꯨꯝꯅ ꯃꯆꯟ ꯏꯃꯣꯝꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯡꯒ ꯃꯃꯥ ꯃꯄꯥꯒꯅ ꯏꯃꯣꯝꯗ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝ ꯇꯝꯁꯤꯟꯕ ꯃꯕꯨꯡ ꯃꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯦꯡꯍꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈꯤꯔꯝꯃꯤ ꯆꯂꯥꯝꯕꯅ ꯃꯈꯥꯗꯤ ꯃꯕꯨꯡ ꯑꯍꯨꯝꯗꯨꯅ ꯄꯥꯔꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯈꯪꯂꯛꯄꯗꯒꯤ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯏꯃꯣꯝꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯏꯃꯣꯝꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯍꯟꯗꯨꯅ ꯂꯦꯞꯍꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯥꯔꯤꯗꯤ ꯏꯃꯣꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯅꯤ ꯄꯥꯔꯤꯅ ꯏꯃꯣꯝ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯍꯔꯥꯎꯕꯣꯏ ꯆꯦꯟꯁꯤꯜꯂꯛꯄꯗ ꯏꯃꯣꯝꯅ ꯄꯥꯔꯤꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯄꯥꯔꯤꯗ ꯏꯃꯣꯝꯅ ꯊꯥꯡꯅ ꯊꯤꯜꯂꯤꯕꯗꯨꯕꯣ ꯊꯤꯜꯍꯟꯒꯅꯨꯋꯣ ꯊꯣꯏꯕꯤꯅ ꯀꯞꯄꯒ ꯍꯥꯏꯔꯛꯄꯅꯤ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯄꯥꯔꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯄꯥꯔꯤꯅ ꯏꯃꯣꯝꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯂꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯩꯊꯈꯤꯔꯝꯃꯤ ꯄꯥꯔꯤꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯃꯔꯛꯇꯨꯗ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯏꯃꯣꯝꯕꯨ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯏꯃꯣꯝ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯣ ꯊꯥꯗꯈꯤꯗꯨꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯃꯇꯝꯕꯥꯛꯇ ꯀꯣꯟꯈꯠꯂꯝꯃꯤ ꯑꯗꯨꯒ ꯏꯃꯣꯝ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯏꯃꯣꯝꯁꯨ ꯊꯥꯡ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯗꯨꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯐꯥꯎꯕ ꯃꯕꯨꯡ ꯑꯍꯨꯝꯗꯨꯅ ꯄꯥꯔꯤꯅ ꯃꯆꯟ ꯏꯃꯣꯝ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯍꯦꯟꯅ ꯏꯔꯥꯡꯗꯣ ꯀꯜꯍꯜꯂꯝꯃꯤ ꯃꯗꯨꯗ ꯄꯥꯔꯤꯗ ꯁꯥꯎꯔꯝꯕ ꯂꯥꯏ ꯑꯗꯨꯅ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯅꯤꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯊꯋꯥꯏ ꯇꯨꯔꯦꯜ ꯑꯁꯦ ꯈꯥꯏꯗꯨꯅ ꯆꯦꯜꯍꯟꯈꯤ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯃꯗꯅ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯤꯁꯤꯡ ꯋꯥꯡꯃ ꯑꯃꯗꯅ ꯄꯥꯔꯤꯒꯤ ꯃꯤꯁꯤꯡ ꯑꯣꯏꯅ ꯇꯥꯈꯤ ꯆꯂꯥꯝꯕꯅ ꯑꯗꯨꯒ ꯄꯥꯔꯤꯒ ꯏꯃꯣꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯊꯋꯥꯏ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯑꯗꯨꯗꯤ ꯐꯠꯇꯕ ꯃꯄꯨꯡ ꯑꯍꯨꯝꯗꯨꯗꯤ ꯍꯤꯡꯍꯧꯔꯦꯅꯦ ꯍꯤꯡꯗꯦ ꯄꯥꯔꯤꯒ ꯏꯃꯣꯝꯒꯅ ꯇꯨꯔꯦꯜ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔ ꯃꯇꯨꯡ ꯍꯥꯟꯅ ꯐꯠꯂꯝꯗꯕ ꯃꯕꯨꯡ ꯇꯔꯦꯠꯅ ꯃꯣꯏꯊꯦꯝ ꯇꯧꯔꯝꯕ ꯃꯤꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯊꯥꯡꯒꯠꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯥꯔꯤꯒꯤ ꯃꯤꯁꯤꯡꯗꯣ ꯍꯥꯠꯅꯕ ꯍꯥꯏꯈꯤ ꯃꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯣꯏ ꯑꯍꯨꯝꯗ ꯑꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ ꯆꯂꯥꯝꯕꯅ ꯑꯗꯨꯗꯤ ꯈꯨꯜ ꯑꯅꯤꯗꯣ ꯑꯃꯨꯛ ꯅꯨꯡꯁꯤꯅꯈꯤꯕ꯭ꯔꯥ ꯏꯃꯣꯝꯒꯤ ꯃꯕꯨꯡ ꯑꯍꯨꯝꯗꯣ ꯁꯤꯕꯒ ꯃꯋꯥꯒ ꯃꯄꯥꯒꯗꯣ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯜ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯅꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯍꯜ ꯈꯔꯅ ꯍꯧꯔꯛꯂꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯗ ꯍꯨ ꯀꯥꯝꯁꯤꯜꯂꯝꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯅꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯅꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯐꯪꯂꯤ ꯆꯂꯥꯝꯕꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯔꯝꯗꯤ ꯈꯨꯜ ꯑꯅꯤꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯍꯟꯕ ꯉꯝꯒꯗꯕ ꯃꯤꯁꯤ ꯅꯈꯣꯏ ꯑꯅꯤꯁꯤꯅꯤ ꯅꯕꯥꯅꯤꯒꯤ ꯊꯃꯣꯏꯁꯨ ꯄꯥꯔꯤꯒ ꯏꯃꯣꯝꯒ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯄꯥꯔꯤꯒ ꯏꯃꯣꯝꯒ ꯀꯔꯤꯁꯨ ꯍꯦꯟꯅꯗꯦ ꯑꯗꯨꯅ
ꯅꯕꯥꯅꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯊꯣꯏꯕꯤꯅ ꯑꯗꯨꯒ ꯎꯆꯦꯛ ꯑꯣꯏꯔꯁꯨ ꯅꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯀꯃꯥꯏꯅ ꯃꯤꯔꯣꯟ ꯉꯥꯡꯂꯤꯕꯅꯣ ꯄꯥꯔꯤ ꯑꯃꯗꯤ ꯏꯃꯣꯡꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯊꯋꯥꯏ ꯇꯨꯔꯦꯜꯗ ꯂꯨꯞꯈ꯭ꯔꯕꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯗꯨꯗꯤ ꯍꯤꯡꯂꯝꯈꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯁꯨ ꯃꯥꯡꯂꯝꯗꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯃꯥꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯥꯔꯤꯒ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯎꯆꯦꯛꯅꯤ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯎꯆꯦꯛ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯅ ꯊꯣꯏꯕꯤꯒꯤ ꯃꯕꯨꯡꯗ ꯅꯠꯇꯅ ꯃꯤ ꯑꯇꯩꯗꯁꯨ ꯆꯂꯥꯝꯕꯅ ꯊꯣꯏꯕꯤꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯋꯥꯔꯤ ꯆꯂꯥꯝꯕꯅ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯆꯂꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯅ ꯑꯃꯨꯛ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯅ ꯅꯨꯡꯁꯤꯅꯖꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯅꯤꯗꯨꯁꯨ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯊꯤꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯉꯛꯇꯨꯅ ꯋꯥꯔꯤ ꯍꯪꯂꯨꯕꯗ ꯈꯨꯜ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯕꯗꯒꯤ ꯈꯨꯜ ꯑꯅꯤꯗꯨ ꯑꯃꯠꯇ ꯑꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯂꯥꯝꯕꯒ ꯊꯣꯏꯕꯤꯒꯁꯨ ꯊꯨꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ